Hi friends, ngasidi ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯪꯅꯤꯡꯉꯤꯕ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯕꯦꯁꯤꯛ ꯅꯣꯂꯦꯖ ꯈꯔꯗꯪ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯪ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ 1875ꯗ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯈꯤ꯫ ꯃꯇꯝꯗꯨꯗ ꯕꯣꯝꯕꯦ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ 1994ꯗ NSE ꯀꯧꯕ ꯅꯦꯁꯅꯦꯜ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯀꯧꯕ ꯑꯃꯒꯁꯨ ꯑꯃꯨꯛ ꯂꯤꯡꯈꯠꯂꯛꯈꯤ꯫ ꯑꯅꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ NSE ꯍꯥꯏꯕꯁꯤꯗ ꯇ꯭ꯔꯦꯗ ꯇꯧꯒꯅꯤ꯫ ꯃꯔꯝꯗꯤ NSE ꯍꯥꯏꯕꯁꯤꯗ ꯃꯤ ꯑꯌꯥꯝꯕꯅ ꯇ꯭ꯔꯦꯗ ꯇꯧꯏ, ꯚꯣꯂꯨꯝ ꯂꯩ, ꯃꯥꯔꯀꯦꯠ ꯌꯥꯝꯅ ꯆꯠꯂꯤ꯫ ꯃꯁꯤꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯏꯟꯇ꯭ꯔꯣꯗꯛꯁꯟ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯏꯀ꯭ꯋꯤꯇꯤ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒꯅ ꯁꯤꯌꯔ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯃꯁꯤ ꯕꯥꯏꯌꯔ ꯑꯃꯁꯨꯡ ꯁꯦꯂꯔ ꯑꯅꯤꯅ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯕꯥꯏꯌꯔ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯁꯦꯂꯔ ꯑꯣꯏꯕ ꯑꯃꯅꯤ, ꯃꯗꯨꯁꯨ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯁꯤꯌꯔꯗ꯫ ꯑꯩꯈꯣꯏꯅ ꯕꯥꯏꯌꯔ ꯅꯠꯇ꯭ꯔꯒꯅ ꯁꯦꯂꯔ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯠ ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯠ ꯑꯃ ꯍꯥꯡꯒꯗꯕꯅꯤ꯫ ꯕ꯭ꯔꯣꯀꯔ ꯑꯃꯒꯤ ꯃꯇꯦꯡꯅ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯍꯜꯂꯤ꯫ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ ꯑꯃꯒ ꯂꯤꯡꯛꯁꯨ ꯂꯩꯒꯅꯤ꯫ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯗ ꯍꯥꯏꯕꯗꯤ ꯅꯝꯊꯥꯛ ꯂꯩꯔꯣꯏ, ꯃꯔꯝꯗꯤ SEBI (Security and Exchange Board of India) ꯀꯧꯕ ꯁꯤꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯤꯕꯅꯤ꯫ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯩꯗ ꯃꯌꯥꯝꯅ ꯂꯥꯟꯅ ꯎꯕꯤꯕ, ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯕ ꯈꯔ ꯂꯩ꯫ ꯑꯅꯧꯕꯁꯤꯡꯗ ꯂꯥꯟꯅ ꯎꯍꯟꯕꯤꯕ꯫ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯒꯦꯝꯕ꯭ꯂꯤꯡ ꯍꯥꯏꯕꯗꯤ ꯖꯨꯋꯥꯔ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯔꯒꯥꯎ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯃꯛꯇꯤ ꯅꯣꯂꯦꯖ ꯌꯥꯎꯗ꯭ꯔꯤꯕ ꯃꯤ ꯑꯃꯅ ꯉꯥꯡꯒꯗꯕ ꯋꯥꯅꯤ, ꯍꯥꯏꯒꯗꯕ ꯋꯥꯍꯩꯅꯤ꯫ 90% ꯑꯣꯐ ꯇ꯭ꯔꯦꯗꯔ ꯂꯣꯁ ꯃꯥꯡꯉꯦ, ꯃꯔꯝꯗꯤ ꯖꯨꯋꯥꯔ ꯃꯁꯥꯟꯅꯗ ꯑꯣꯏꯅ ꯁꯥꯟꯅꯩ꯫ ꯍꯥꯏꯕꯗꯤ ꯗꯥꯎꯗ ꯑꯩꯅ ꯁꯤ ꯇꯧꯔꯒ ꯉꯁꯤ ꯗꯥꯎ ꯌꯦꯡꯊꯣꯛꯀꯦ, ꯃꯥꯡꯉꯁꯨ ꯌꯥꯏ ꯇꯣꯡꯉꯁꯨ ꯌꯥꯏ, ꯗꯥꯎ ꯌꯦꯡꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯟꯅꯩ꯫ ꯏꯃꯣꯁꯟꯗ ꯁꯥꯟꯅꯩ꯫ ꯉꯁꯤꯗꯤ ꯂꯨꯄꯥ 100 ꯇꯣꯡꯍꯟꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ 100 ꯇꯣꯡꯒꯦ, ꯁꯤꯗꯩ ꯁꯤꯐꯥꯎ ꯂꯥꯛꯑꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯃꯊꯛꯂꯣꯝꯗ ꯂꯥꯛꯀꯅꯤ, ꯑꯗꯒꯤ ꯃꯈꯥꯔꯣꯝꯗ ꯀꯨꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯈꯪꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯟꯗ ꯈꯤꯇꯪ ꯍꯦꯛ ꯀꯥꯔꯛꯄ ꯎꯕꯒ ꯍꯦꯛꯇ ꯕꯥꯏ ꯇꯧꯁꯟꯕ, ꯈꯤꯇꯪ ꯀꯨꯝꯃꯛꯄ ꯎꯕꯒ ꯍꯦꯛꯇ ꯁꯦꯜ ꯇꯧꯁꯟꯕ, ꯃꯁꯤꯒꯤ ꯃꯑꯣꯡꯗ ꯏꯃꯣꯁꯟꯗ ꯁꯥꯟꯅꯩ꯫ ꯉꯔꯥꯡ ꯀꯥꯈꯤꯕꯗꯣ ꯉꯁꯤꯁꯨ ꯁꯨꯃꯥꯏꯅ ꯉꯔꯥꯡꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ, ꯀꯥꯔꯛꯑꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯟꯅꯩ, ꯃꯥꯒꯤ ꯃꯐꯝ ꯆꯞ ꯆꯥꯕ ꯊꯤꯗꯣꯛꯇꯕꯤꯗ꯫ ꯃꯁꯤꯅ ꯏꯃꯣꯁꯟꯗ ꯇ꯭ꯔꯦꯗ ꯇꯧꯕ ꯀꯧꯏ꯫ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯇ꯭ꯔꯦꯗ ꯁꯥꯟꯅꯩ, ꯇꯣꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯁꯥꯟꯅꯩ꯫ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯂꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯈꯨꯁꯥꯟꯅ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯖꯨꯋꯥꯔꯒꯤ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯍꯥꯏꯁꯦ꯫ ꯏꯁꯣꯔꯗꯤ ꯑꯩꯈꯣꯏꯅ ꯈꯣꯏꯔꯝꯒꯗꯕꯅꯤ, ꯏꯁꯣꯔꯗꯤ ꯈꯣꯏꯔꯝꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯔꯤꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯗꯨꯕꯨ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯤꯁꯤꯡꯅ ꯃꯁꯤꯕꯨ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯃꯛꯇꯤ ꯂꯥꯜꯂꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯕꯦꯁꯤꯛꯇꯒꯤ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯑꯅꯧꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯊꯦꯡꯅꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯒꯥꯏꯗ ꯇꯧꯕꯤꯔꯤꯕ ꯃꯤꯗꯨꯒꯤ ꯃꯈꯥꯗꯤ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯇ꯭ꯔꯦꯗꯔ ꯃꯈꯜ 3 ꯂꯩ: ꯁ꯭ꯀꯥꯜꯄꯤꯡ ꯇ꯭ꯔꯦꯗꯤꯡ, ꯗꯦ ꯇ꯭ꯔꯦꯗꯤꯡ, ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ, ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯗꯤꯡ꯫ ꯁ꯭ꯀꯥꯜꯄꯤꯡ ꯇ꯭ꯔꯦꯗꯤꯡ ꯀꯔꯝꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯄꯨꯡ ꯑꯃ, ꯄꯨꯡꯈꯥꯏ ꯑꯃ, ꯃꯤꯅꯤꯠ 35 ꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯦꯗ ꯇꯧꯕ ꯂꯣꯏꯁꯤꯟꯕꯗꯨꯕꯨꯅꯤ꯫ ꯗꯦ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯒꯅ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯦꯗ ꯇꯧꯕ ꯂꯣꯏꯁꯤꯟꯕꯗꯨꯕꯨꯅꯤ꯫ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯅꯠꯇ꯭ꯔꯒꯅ ꯆꯌꯣꯜ 1-2 ꯁꯨꯃꯥꯏꯅ ꯇ꯭ꯔꯦꯗ ꯇꯧꯕꯗꯨꯕꯨꯅ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ꯫ ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯗꯤꯡ, ꯆꯌꯣꯜ, ꯊꯥ, ꯆꯍꯤ ꯆꯪꯅ ꯇ꯭ꯔꯦꯗ ꯇꯧꯕꯗꯨꯕꯨꯅ ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯗꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯩ꯫ ꯑꯣꯐꯤꯁ ꯆꯠꯄ, ꯊꯕꯛ ꯅꯨꯡꯇꯤꯒꯤ ꯆꯠꯄ, ꯌꯨꯝꯗ ꯐꯝꯃꯒ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯔꯣꯏꯗꯧꯕ ꯀꯥꯡꯕꯨꯅꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡ ꯅꯠꯇ꯭ꯔꯒꯅ ꯄꯣꯖꯤꯁꯟ ꯇ꯭ꯔꯦꯗꯤꯡ ꯑꯁꯤ ꯈꯟꯒꯗꯕꯅꯤ, ꯁꯥꯟꯅꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯗꯤꯡ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯑꯃꯒꯨꯝꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯑꯅꯧꯕ ꯇ꯭ꯔꯦꯗꯔꯅ ꯇ꯭ꯔꯦꯗꯤꯡꯗꯒꯤ ꯂꯥꯏꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯕꯤꯖꯤꯅꯦꯁ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯈꯟꯈꯤꯁꯤ, ꯃꯔꯝꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗꯒꯤ ꯏꯟꯀꯝ ꯂꯥꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯖꯩ꯫
ꯅꯨꯃꯤꯠ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯊꯥ ꯑꯃꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯅ ꯑꯆꯧꯕ ꯏꯟꯀꯝ ꯂꯥꯛꯄ ꯅꯠꯇꯦ, ꯇꯞꯅ ꯇꯞꯅ ꯁꯦꯚꯤꯡ ꯇꯧꯔꯒ ꯆꯥꯎꯊꯣꯛꯆꯕꯅꯤ꯫ ꯁꯤ ꯌꯦꯡꯁꯤ, ꯍꯥꯏꯔꯤꯕꯁꯦ ꯁ꯭ꯀ꯭ꯔꯤꯟꯁꯤꯗꯩꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕꯁꯦ ꯑꯁꯣꯛ ꯂꯦ ꯀꯝꯄꯦꯅꯤꯒꯤꯅꯤ꯫ ꯀꯝꯄꯦꯅꯤ ꯃꯈꯜ ꯃꯌꯥꯝ ꯂꯩꯈꯔꯦ ꯁꯤꯗꯩꯗ ꯑꯩꯅ ꯍꯥꯞꯆꯔꯤꯕ ꯁꯤꯗꯩꯗ ꯀꯔꯁꯔꯅ ꯎꯔꯤꯕ ꯁꯤ ꯖꯒꯥꯁꯤ ꯁꯤ ꯈꯛꯇ ꯅꯠꯇꯦ, ꯃꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯁꯤꯗꯩꯗ more than 500 ꯑꯩꯈꯣꯏ ꯁ꯭ꯇꯣꯛ ꯂꯩ, ꯃꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕꯤꯌꯨ, ꯁꯤꯗꯩꯗ ꯃꯥꯔꯀꯦꯠꯅ ꯁꯤ ꯗꯦꯠ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯦꯠ 4ꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯀꯦꯟꯗꯜꯅꯤ, ꯃꯁꯤ ꯒ꯭ꯔꯤꯟ ꯑꯣꯏ꯫ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯁꯦ ꯕꯥꯏꯌꯔꯅ ꯌꯥꯝꯕꯒꯤ ꯃꯊꯛꯇ ꯀꯥꯔꯤꯕꯅꯤ, ꯕꯥꯏꯌꯔ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯕꯒꯤ, ꯁꯝꯅ ꯗꯤꯃꯥꯟ ꯌꯥꯝꯃꯛꯄꯒꯤ꯫ ꯑꯗꯒꯤ ꯑꯃꯨꯛ ꯁꯤꯗ ꯔꯦꯠ ꯉꯥꯛꯇ ꯑꯣꯏꯀꯣ, ꯗꯦꯠ 1 ꯖꯨꯟ ꯁꯤꯅ ꯔꯦꯠ ꯑꯣꯏ꯫ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ, ꯍꯧꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯍꯧꯏ, ꯂꯣꯏꯕ ꯃꯇꯝꯗ ꯁꯤꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯁꯤ ꯀꯩꯅꯣ, ꯁꯦꯜꯂꯔ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯁꯦꯜꯂꯔ ꯃꯌꯥꯝꯅ ꯗꯣꯃꯤꯅꯦꯟ ꯇꯧꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯍꯦꯟꯕꯗꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯗꯩꯗ ꯁꯤꯒꯤ ꯀꯦꯟꯗꯜ ꯃꯁꯛꯁꯦ ꯎꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯁꯤꯅ ꯄꯨꯔꯥ ꯕꯦꯁꯤꯛ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯀꯟꯀ꯭ꯂꯨꯖꯟ, ꯃꯥꯒꯤ ꯋꯥꯔꯣꯏꯁꯤꯟ ꯍꯥꯏꯔꯒꯗꯤ, ꯋꯥꯟꯁ ꯇ꯭ꯔꯦꯠ ꯑꯁꯤꯗ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯈ꯭ꯔꯕ, ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯇ꯭ꯔꯦꯠꯇ ꯑꯦꯗꯥꯞ ꯇꯧꯕ ꯉꯝꯈ꯭ꯔꯕ, ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯉꯝꯈ꯭ꯔꯕꯗꯤ, ꯃꯤꯁꯛꯇꯨꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯤꯕ ꯐꯥꯎꯕ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ, ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯣꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯤ, ꯇ꯭ꯔꯦꯠꯁꯤꯗꯒꯤ ꯄꯩꯁా ꯇꯥꯟꯕ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯔ ꯁꯤꯗꯩꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯀꯃꯦꯟꯗ ꯆꯨꯝꯊꯣꯛꯄꯤꯔꯛꯎ, ꯑꯗꯨꯒ ꯃꯈꯥ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯅꯩꯅꯁꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ꯫